Miyamna Amazon online shopping service Thajabirunu Romen Laivaksin bathungna Miyamna online shopping marketing ge sizinariba Amazon shopping service ase Miyamna makhata na Thajabiruganu haina Bisnupur district ki manung chanba Isok awang lekai dege huidrom Romen na ngasi Bisnupur da pangthokpa pawgi mifam amada phongdokhrai mahakna pawmising da phongdokhibade haukiba chahi 2020 ge January 15 da mahakna Nikon Coolpix B500 ama online price to lupa lising tarat sama pandang Amazon da online shopping service da lay na bo order tawke hai diba camera asi deliver tawrak padang battery amadi charger yawrakhide khudakta customer service da pau phaunaraga Manipur gi singjamai da leiba Amazon ge courier service ki branch office da 2020 gi February ahumda replacement order tawbaga loinana camera adu makhoi da pisin ke replacement order adu ge deliver tawrak padade Mass gainer protein powder ama waina chahi aduge September thada amuk deliver tawrakhe Romen hai customer service ka paw amuk phaunaraga mass gainer adu post office ki khuthang da amuk Amazon da hankhe matung da makoina duche bank ki check ta huidrom Romen masagi mingda account pay waina check ama tharakhe madu bank da deposit tawba matamda lauthokpa yakhide makhata na customer care da hanjin phone tawraga su account da hablaglaga ni haina pawkhum pirakhe adubu senfam adude ngasi phawba phangba leitre aduga microphone amasu Amazon da leiba matamda su yadaba amamuk thajilakhe asigumba thokdok asina Amazon online shopping ase thajaba leitre aduna atai online shopping service sing dade asigumba soiba lana tawba mata thengnadre maramasina miyamne Amazon shopping service ase thajabiganu haina mahakna phongdorokle numidang da OPD leigadaba angange hospital ama uripok ta hangdokre Manipur da hanbo inangang singi numidang da OPD leigadaba Angel Children Hospital and Vaccination Center ngasi hongnabi matungina uripok kendra gi MLA KH Ragumani na hangdokre center si hangdokpagi thoramda India Medical Association ge state branch ki BC asangbam Dr. Vivekananda made IMC ge corporator Taurangbam Indrajit su saruk yakhe center si hangdokpaga mari leinana MLA Ragumani na phongdokhibade Private hospital da layang ba matamda lamdam sigi miyamna sel yamna chading tawbugi awaba mayok na duna lakle Manipur asi lairaba miyoising na hena leiba lamdam ne maduna nauna hangdogliba angangi waiba hospital asida layang ba lakpasingda concession piduna matam kharade sel tana ana layang bagi thabak sathaduna miyamgi seba tawna bahona biyu haina appeal tawkhe mahakna makhata na hai hospital asigi akoiba danak na leiminariba praja miyamga Wakhal tanana amade afaba mari ama laiduna yamna nakna satminaduna hospital asi run tawna bahona biyu haibo afam su phongdokhe nauna hangdokliba hospital asigi MD pediatrician Dr. Yaikhoma nauremna phongdokhibade hospital asida angangi oiba special doctor sing thamduna 24x7 sumna run tawduna numidang pung 9 dage OPD hangduna night service ki thabang mapung phana tawgane matam supada miyamga afaba mari thamduna Khwaidagi mamal tana layang mal lawduna ningthina layang na bahonaga ne hospital da layang ba lakpa matamda RMO singna yanghan bagi thabak sathaba du hospital asida de consultant special doctor singna layang bagi thabak sathaga ne numidang supo OPD hangduna angang sing mapung phana layang bagi khudong chaba phangangani haina su mahakna phongdokhe nung dalal da landslide thoktuna lambi thingjilure Manipur ge lifeline wariba National Highway 37 Imphal Jiribam lambi paringge Nung dalal nungkaw amade civilong da ngasi ayuk angan bada yamna chawna landslide thokpadage lambi thingjenduna leirure landslide thoktuna lambi phauna ba yadana leiba sige pau tabadage Manipur lenga ki maike dage lambi sengdokna ba JCB amade proclaim na chingba sing thajinduna concern authority na lambi phauna na ba lambi da paisaliba nung amade laiwang na singba sing adu kothokpagi thabak sathakhe Numidung ba matung pung ama phawbada laibak sing adu kothokpa loiduna lambi phaunaba yakhi adubu landslide thokliba lambi gi mafam sing de khudong thiningai oiba phibam da adumak leiri haire CM na chingning khaibada soklaba army sing unaduna khudaki oiba mateng pi khre ngasi chief minister N Birena Tupul ge railway sengbat sagali bangak seliba territorial army sing gi marakta chingning khaibada hingauraba hauje soktuna mantri pukri IGAR south ge military hospital da layang duna leiriba personnel sing unaduna makhoi gi awabada saruk yabaga loinana khudaki oina lupa lising yangkai khusinakre ngasi gi CM gi khongchada du da health amade
IPR Minister Dr. S. Ranjan, Chief Secretary Dr. Rajesh Kumar, DGP Manipur P. Dongel amadi atay official singsu saruk yakhe. Haujik layang duna leriba personnel sing adude Havildar, Marjisan Singh Havildar, Nima Onsui Serpa Lance Naik, Hirdiya Tamang Rifleman Siddharnath Chetri, Rifleman Sarangthem Syam Chandra Singh, Rifleman Prakash Niwar amasung check-in car Paruwani Haire amaromda singninkhai baduda miyoi ahum ngasi phangkhibaga loina haujik phawbada punna asiba haksang miyoi kunthraga taret phanglei manga de thiba khangdana leire landslide thokphamda rescue operation chathariba mafam asida masing yamlaba miyoi kaya na gari thaujilakpadage rescue operation da apanba thokpana maram oiduna mari lenaba authority singna National Highway 37 junction point dage makha tana gari changlakpagi athingba thamkhre hiram asiga mari lenana ngasi none district ki DC office dage district adugi district disaster management authority DDMA gi chairperson loinana district magistrate Haulian Lan Guite na thadorokiba order amada official yauna rescue operation decision aba gari sing natana atai gari sing de National Highway 37 junction point dage makha tana changbada thingba thamkhre masigi mathakta CSO amasung miyoi kaya na chathariba rescue operation asida relief material sing mateng pangnanaba makhoi na purakpa gari sing adu highway junction dagi makhata na sangsinbadasu athingba thamlai loinana relief material sing adu DC office ta thamlamna basu order adu da palle relief material ki polam sing adu SDO hauksong na muklauduna mathau taba sing da phangangane kumpura bangam khai gi wathok laingak na athubada loisillo Aikoi lamang laga border fencing tawbadi yaroi UCM India laingak amadi Manipur laingak na kaya thauksabidana thamlakliba kumpuraba Manipur ngamkhai gi wathok laingak na thubada loisillo laingak na dispute laitaba mafam sing fencing khagani hairibasi mafam sing adu karam bano haibadu miyamda nakai sengna khangallo Aikoi lamang laga border fencing tawbadi yaroi haina United Committee Manipur UCM na laingak ta taksin khrei Hairo Kendra ki nupi macha sa nipan lomna saruk yaduna Agnipat Pre-Recruitment Center ni Hairo Kendra da MLA Radhesyam na ngasi hangdokre Bharat ta chawbo wathok ama oidiba Agnipat scheme asibu mapung phana sawgatuna Hairo Kendra ki BJP ki MLA Dr. Radhesyam na Kendra sigi manungda lariba nahasingbu Agnipat scheme da mai pakna saruk yaduna Agnivir oiningba singge Pre-Recruitment Center ni Hairo kamadi nongpok sekmaida Hangdokpagi thauram ama ngasi Hairok Part 3 Ngarauthel Community Hall da pangthokre CCSK ga idau tongbaga wakhal taminakre Committee on Civil Society Kanglaipak CCSK na handak marak social media da viral werakiba Thaubal dage idau tongbi nupi nungsi kaubi asina khamen chatpa phirolbu khongpang na netuna sisinakiba duge matangda ngasi CCSK ga punna mahangna tawkiba dugi damak office ta laktuna Lan le haina haijaduna asoiba aran badugi da magpunna wakhalon tamina khrei hiram asigi matang da CCSK office ta paumi singa unabagi thoram da idau tongliba nungsi masana asoiba aran badugi da mag matungda mukhanna tawjararoi haina su phongdorokhe thoram adu da CCSK joy chinga khamna phongdokhibada mamangai dagi chanaraklaba tana thana yadraba laison tension ga mari leinaba thabak khudingmakta asigumlaba asoiba aran basi amukhanna Thokan biganu amade tawbiganu haina su phongdokhe Laumi singda phodi yenthokre Laumi singda har matam chana phanganbaga loinana Pasoi kendra gi Laumi singda de har gi awat pa leheloi haina Pasoi kendra gi MLA Sapam Kunja Kishore Elias Kebana phongdokre Wapam ase ngasi ayu tera sapam director laiba MLA gi yumda District Agriculture Officer yauna Laumi singda phodi yenthokpagi thoramda MLA na phongdokhibane Janendra hiram amata da mari laina de KYKL Imphal West District Police Commando gi team amana haukiba June kuntra ge ayukta wawagai tera pisakta thi humbagi thabak chathabada Yaikhom Janendra Elias Janen Singha chahi kuntra gani pana pokba laikhidraba Yaikhom sidam wawagai tera pisak asidage KYKL gi active kedara ma fare haina print amadi electronic media da phongragli base yumpham yaudaba chama da sama chumdaba aranba pauni haina Aina Thinkraba Kanglai Yawol Kanbalu KYKL ge Publicity and Research Deputy Secretary M Loya Khumana Thadorokpa Cherol amada khangalakle Cherol asina makha taraduna Yaikhom Janendra Misam ne Mahak lup asiga karigumba hiram amatada mari laina de
thawong asi lanjadaba kanglei micham miyamgi democratic right matnaba lisang sina India loilam laingak amade masibu tengbang liba state laingak na mamang thaktagi satharaklaba thawong ne thawong asidagi kanglei miyam pumbana checksina leibiyu haina su phongdorok le aroi bada tabiri bapum namakpo thagachare